ꯃꯌꯥꯝꯕꯨ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯂꯣꯖꯤꯛꯇꯦꯜꯕꯨ ꯊꯋꯥꯏ ꯇꯥꯅ ꯅꯨꯡꯁꯤꯅ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯀꯤ ꯈꯜꯂꯒ ꯏꯁꯥꯒꯤ ꯑꯅꯥꯕ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯥꯊꯣꯛꯆꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯈꯣꯟꯖꯦꯜꯒꯤ ꯑꯍꯣꯡꯕ ꯂꯩꯔꯛꯄ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯄꯥꯔꯤ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯤ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯄꯥꯔꯤꯒ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯅꯦ ꯑꯍꯟꯕꯤꯅ ꯄꯥꯔꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯄꯥꯔꯤ, ꯅꯪꯕꯨ ꯆꯍꯤꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯅꯦ, ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯜꯂꯁꯤꯗꯅ?" ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯀꯗꯥꯏꯗꯩꯅꯣꯗ ꯏꯅꯦ, ꯂꯩꯔꯤꯕ ꯌꯨꯝꯗ ꯑꯁꯤꯒ ꯊꯣꯛꯂꯤꯕ ꯁꯦꯟꯗꯥ ꯑꯁꯤꯒ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤꯒ ꯂꯨꯍꯣꯡꯕꯒ ꯌꯥꯗ꯭ꯔꯤꯗ, ꯁꯦꯜꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ." "ꯍꯥꯏ, ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ? ꯂꯧꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ, ꯌꯨꯝꯁꯨ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯑꯣꯏꯔꯕꯁꯨ ꯌꯥꯝꯅ ꯐꯖꯅ ꯂꯩꯔꯤ, ꯏꯪꯈꯣꯜ ꯁꯝꯕꯟꯁꯨ ꯅꯤꯡꯊꯤꯅ ꯂꯩꯔꯤ, ꯅꯁꯥ ꯍꯥꯏꯔ ꯂꯥꯡꯐꯩ ꯆꯠꯇꯨꯅ ꯅꯈꯨꯠꯇ ꯄꯩꯁꯥ ꯊꯣꯛꯂꯤ꯫ ꯃꯁꯤꯗ ꯅꯪꯅ ꯄꯩꯁꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤꯁꯦ ꯑꯩ ꯆꯤꯡꯅꯩ, ꯅꯠꯇꯦ ꯅꯪꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯣ?" ꯄꯥꯔꯤ ꯁꯤꯡꯈꯥꯏꯔꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯅꯦꯒꯤ ꯋꯥꯗꯨꯗ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯗꯥꯏꯗꯩꯅꯣꯗ ꯏꯅꯦ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯁꯦ ꯇꯣꯛꯑꯁꯤ, ꯈꯪꯅꯕꯕꯨꯗꯤ ꯂꯩꯇꯦꯗ." "ꯑꯣ ꯑꯗꯨꯅꯤ, ꯑꯗꯨꯃꯥꯏꯅ ꯂꯩ ꯂꯩꯇꯦꯗꯣ ꯏꯅꯦꯗ ꯍꯥꯏꯌꯨ꯫ ꯌꯦꯡꯉꯣꯏ, ꯅꯨꯄꯤ ꯑꯐꯕ ꯑꯃ ꯂꯩꯔꯦ, ꯃꯗꯣ ꯅꯪ ꯑꯃꯨꯛꯇ ꯈꯪꯅꯔꯒ ꯌꯦꯡꯉꯨ, ꯃꯁꯛ ꯃꯇꯧꯒꯥꯇꯤꯅꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ." ꯄꯥꯔꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ, "ꯍꯣꯏ ꯍꯣꯏ." ꯑꯍꯟꯕꯤ ꯄꯥꯔꯤꯅ ꯍꯣꯏ ꯍꯣꯏ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤ꯫ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ ꯆꯠꯅ ꯆꯠꯅ, "ꯅꯨꯄꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯀꯣ ꯄꯥꯔꯤ, ꯅꯪꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤꯀꯣ." ꯄꯥꯔꯤ ꯃꯅꯦꯅ ꯍꯥꯏꯔꯤꯕꯗꯨ ꯀꯌా ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯂꯗꯨꯅ ꯃꯃꯥꯡꯒꯤ ꯂꯩꯔꯛ ꯑꯁꯣꯝꯗ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ, ꯃꯆꯤꯟꯗ ꯏꯁꯩ ꯉꯪꯂꯒ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯃꯤꯗꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤ ꯂꯥꯞꯇꯛꯅ ꯂꯦꯞꯄꯒ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯍꯩ ꯃꯍꯩ ꯏꯁꯤꯡ ꯁꯣꯛꯅꯔꯒ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯅꯤꯈꯛꯅꯤ ꯏꯁꯤꯡ ꯁꯣꯛꯇꯅ ꯂꯩꯔꯤ꯫ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯤ ꯑꯃꯅ, "ꯗꯥ ꯄꯥꯔꯤ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡꯉꯤꯅ?" "ꯉꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯏꯆꯜ ꯑꯅꯤꯗꯤ ꯀꯩ ꯇꯧꯔꯦ, ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯗꯤ?" "ꯃꯤ ꯉꯥꯏꯈꯤꯁꯦꯅ ꯉꯥꯏꯔꯤꯅꯦ ꯏꯆꯦꯅ." ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯅꯨꯄꯤ ꯑꯃꯗꯨꯗ ꯌꯦꯡꯉꯤ꯫ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯗ, "ꯊꯣꯏꯅꯣ, ꯀꯅꯥ ꯉꯥꯏꯔꯤꯅꯣ?" ꯊꯣꯏꯅꯣ ꯏꯀꯥꯏꯅ ꯑꯣꯟꯊꯣꯔꯛꯂꯒ, "ꯃꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥꯕꯨꯟ ꯑꯗꯨ ꯏꯁꯤꯡ ꯁꯣꯛꯅ ꯁꯣꯛꯅ ꯄꯥꯔꯤꯗ ꯂꯣꯟꯅ ꯁꯝꯂꯥꯡ ꯃꯔꯨꯝꯗꯒꯤ ꯌꯦꯡꯂꯛꯏ꯫ ꯄꯥꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯏ, ꯑꯗꯨꯕꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯄꯤ꯫ ꯈꯨꯖꯥꯒꯤ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡ, ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ, ꯇꯔꯨ ꯇꯔꯨ ꯄꯥꯡꯂꯤꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯄꯥꯔꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯁꯅꯥꯕꯨꯟ ꯑꯗꯨ ꯅꯤꯡꯊꯤꯅ ꯄꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ "ꯏꯆꯦ, ꯄꯨꯈ꯭ꯔꯤꯅꯦ, ꯃꯈꯥꯗ ꯌꯦꯡꯉꯒ ꯀꯥꯈꯠꯂꯣ, ꯑꯃꯨꯛ ꯇꯥꯁꯤꯟꯅꯤꯌꯦ." ꯊꯣꯏꯅꯨ ꯏꯀꯥꯏꯅ, "ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ." ꯄꯥꯔꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯗꯕꯤ ꯃꯥꯁꯨ ꯏꯁꯤꯡ ꯐꯠ ꯁꯣꯛꯂꯒ ꯀꯥꯈꯠꯂꯛꯂꯦ꯫ ꯃꯈꯣꯏ ꯄꯨꯟꯅ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯩ꯫ ꯊꯣꯏꯅꯨ ꯄꯥꯔꯤꯗ ꯑꯣꯟꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯄꯥꯔꯤ, ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯣ ꯑꯩꯉꯣꯟꯗ?" "ꯀꯩꯅꯣ, ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯅꯣ?" ꯊꯣꯏꯅꯨ ꯇꯨꯃꯤꯟ ꯂꯩꯈꯤ꯫ "ꯃꯁꯤ ꯅꯨꯄꯥꯁꯦ ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ, ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯃꯨꯟꯅꯁꯨ ꯌꯦꯡꯗꯦ, ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ꯫ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯁꯦ ꯅꯨꯡꯁꯤꯖꯩꯌꯦꯅ ꯇꯥꯛꯂꯤꯕꯁꯦ, ꯃꯥꯗꯤ ꯈꯪꯕꯗꯤ ꯌꯥꯔꯕꯅꯤ, ꯈꯪꯁꯨ ꯈꯪꯂꯤꯅꯤ, ꯅꯣꯡꯃꯇ ꯈꯪꯕꯤꯗꯦ, ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤꯁꯨ ꯍꯥꯏꯕꯤꯗꯦ, ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦ." ꯊꯣꯏꯅꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯆꯟꯕꯤꯅ, "ꯗꯥ ꯄꯥꯔꯤ, ꯑꯩꯈꯣꯏꯗꯤ ꯌꯨꯝ ꯌꯧꯔꯦ, ꯂꯩꯍꯧꯔꯒꯦꯀꯣ?" "ꯍꯣꯏ ꯍꯣꯏ." ꯊꯣꯏꯅꯨ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯄꯥꯔꯤ ꯈꯪꯗꯕꯗꯤ ꯅꯠꯇꯦ, ꯈꯪꯂꯤꯕꯅꯤ ꯊꯣꯏꯅꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯨ ꯍꯣꯏꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯂꯩꯕꯅ ꯊꯣꯏꯅꯨꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯅꯨꯡꯁꯤꯗꯕ ꯁꯥꯔꯒ ꯂꯩꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯣꯏꯅꯨ ꯆꯟꯕꯤꯕꯨ ꯀꯧꯔꯒ ꯄꯥꯔꯤ ꯈꯣꯏꯗ ꯂꯥꯛꯏ꯫ "ꯆꯟꯕꯤ, ꯏꯗꯤ ꯀꯥꯏꯍꯦ, ꯑꯗꯣ ꯍꯣꯔꯦꯟ ꯃꯣꯏꯗ ꯌꯧꯔꯒ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ?" "ꯑꯣ ꯗꯥ ꯄꯥꯔꯤ, ꯑꯩ ꯅꯪ ꯅꯨꯡꯁꯤ ꯍꯦꯛꯇ ꯍꯥꯏꯌꯨ." "ꯑꯁ, ꯑꯗꯨꯗꯤ ꯉꯝꯃꯔꯣꯏ." "ꯑꯗꯣ ꯆꯦ, ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦ." "ꯀꯩꯅꯣ?" "ꯑꯗꯨꯕꯨꯔꯥ, ꯍꯌꯦꯡꯗꯤ ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯍꯔꯥꯎꯕ ꯍꯧꯔꯅꯤ꯫ ꯑꯍꯥꯟꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯔꯣꯝꯒꯤ ꯄꯥꯂꯤ ꯇꯥꯏ꯫
ꯗꯥ ꯄꯥꯔꯤꯗ ꯍꯥꯏꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯁꯦ. ꯑꯗꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯌꯥꯅꯕ ꯑꯩ ꯍꯥꯏꯒꯦꯕ. ꯁꯣꯝꯗ ꯄꯥꯔꯤ ꯏꯪꯈꯣꯜꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯔꯤꯕ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯤ. ꯊꯣꯏꯅꯨ ꯍꯣꯏ ꯂꯥꯛꯄꯗꯨ ꯎꯔꯦ. ꯀꯩꯁꯨ ꯀꯧꯔꯨꯗꯦ, ꯇꯨꯃꯤꯟꯅ ꯂꯩ. ꯆꯟꯕꯤꯅ, ꯗꯥ ꯄꯥꯔꯤ, ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯀꯧꯗ꯭ꯔꯤꯗꯤ? ꯑꯣ, ꯀꯧꯗ꯭ꯔꯁꯨ ꯅꯣꯏꯅ ꯀꯧꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨꯗꯤ ꯌꯥꯕ. ꯑꯗ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯗ ꯌꯦꯡꯂꯛꯏ. ꯊꯣꯏꯅꯨꯗꯤ ꯏꯀꯥꯏꯅ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯕ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ, ꯗꯥ ꯄꯥꯔꯤ, ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ. ꯍꯌꯦꯡꯗꯒꯤ ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯅꯤ. ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯏꯅꯤ. ꯅꯨꯃꯤꯗꯥꯡꯗ. ꯅꯨꯃꯤꯗꯥꯡꯗ ꯅꯠꯇ꯭ꯔꯁꯨ ꯑꯌꯨꯛꯇ ꯆꯠꯄ ꯌꯥꯗ꯭ꯔꯣ? ꯌꯥꯗꯦ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯣꯏꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯆꯠꯄ ꯇꯥꯔꯦꯗꯅ. ꯑꯗꯣ ꯅꯈꯣꯏ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯉꯣꯏꯗ꯭ꯔꯣ? ꯉꯥꯡꯉꯣꯏꯗ. ꯗꯥ ꯄꯥꯔꯤ ꯍꯣꯏꯒ ꯆꯠꯇꯣꯏꯅꯦ ꯍꯥꯏꯔꯗꯤ ꯀꯩꯁꯨ ꯉꯥꯡꯉꯣꯏ. ꯆꯟꯕꯤ, ꯆꯠꯂꯁꯤ, ꯊꯦꯡꯉꯦꯕ. ꯗꯥ ꯄꯥꯔꯤ, ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯑꯩꯈꯣই ꯆꯠꯂꯦꯀꯣ. ꯄꯥꯔꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯒ ꯂꯩꯔꯤ. ꯊꯣꯏꯅꯨꯅ ꯄꯥꯏꯔꯝꯕ ꯅꯥꯆꯣꯝ ꯂꯩ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤ. ꯄꯥꯔꯤ ꯆꯪꯁꯤꯜꯂꯒ ꯅꯥꯆꯣꯝ ꯑꯗꯨ ꯂꯧꯈꯠꯂꯤ, ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ. ꯃꯅꯦ ꯑꯍꯟꯕꯤꯅ ꯍꯦꯛ ꯎꯔꯨꯔꯦ ꯄꯥꯔꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ. ꯄꯥꯔꯤ, ꯀꯔꯤꯅꯣ ꯂꯩꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤꯗꯨꯕꯣ? ꯄꯥꯔꯤ ꯃꯅꯦ ꯑꯍꯟꯕꯤꯅ ꯎꯈ꯭ꯔꯦ ꯈꯪꯂꯗꯨꯅ ꯏꯀꯥꯏꯅ, ꯏꯅꯦꯁꯤꯃ, ꯑꯣ ꯅꯪꯒꯤꯗꯨꯕꯨ ꯕꯁꯟꯇ ꯂꯥꯛꯏꯕ ꯍꯥꯏꯕꯗꯨꯔꯣ? ꯌꯦꯡꯉꯣꯏ, ꯅꯨꯄꯤ ꯑꯃꯅꯦ, ꯏꯅꯦꯅ ꯍꯥꯏꯔꯨꯔꯕꯅꯤ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯄꯥꯝꯖꯩ. ꯑꯍꯜ ꯂꯃꯟꯅꯁꯨ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯍꯧꯏ. ꯅꯪꯁꯨ ꯌꯥꯔꯣꯀꯣ. ꯀꯩꯅꯣ ꯏꯅꯦ, ꯀꯅꯥꯅꯣ? ꯍꯣ, ꯀꯣꯟꯅ ꯈꯪꯉꯣ, ꯃꯁꯛ ꯈꯪꯅꯍꯟꯒꯦ. ꯅꯪꯅꯁꯨ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕ ꯃꯤꯅꯤ. ꯑꯗꯣ ꯅꯪꯅ ꯌꯥꯏ ꯌꯥꯗꯦꯗꯨꯗꯅꯦ ꯈꯪꯕ ꯄꯥꯝꯃꯤ. ꯃꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯀꯥꯏ ꯊꯤꯒꯠꯈ꯭ꯔꯕꯖꯥꯠꯅꯤ. ꯑꯃꯨꯛ ꯅꯪꯅ ꯌꯥꯗꯦ ꯍꯥꯏꯔꯗꯤꯅꯦ ꯃꯤ ꯏꯀꯥꯏꯈꯤꯗꯣꯏꯅꯤ. ꯑꯗꯨꯗꯅꯦ ꯍꯥꯟꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯍꯥꯏꯌꯨ. ꯃꯁꯛꯀꯤ ꯋꯥꯗꯤꯅꯦ ꯏꯅꯦꯅ ꯈꯪꯕ ꯃꯤꯅꯤ. ꯐꯖꯈ꯭ꯔꯕꯖꯥꯠꯅꯤꯀꯣ. ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤ. ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯒ ꯄꯥꯔꯤꯅ, ꯏꯅꯦꯁꯤꯃ, ꯑꯩ ꯍꯦꯛ ꯎꯕꯒ ꯅꯨꯄꯤ. ꯑꯗꯨꯕꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤ ꯍꯥꯏꯔꯤꯅꯤ. ꯑꯇꯣꯞꯄꯁꯨ ꯅꯠꯇꯦ. ꯑꯩꯒꯤ ꯏꯕꯣꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥꯅꯤ. ꯑꯩ ꯑꯝꯇꯗꯤ ꯀꯅꯥꯅꯣ ꯈꯪꯈꯤꯒꯦ. ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯏꯆꯤꯛ ꯍꯨꯟꯕ ꯃꯇꯝꯅꯤ. ꯊꯣꯏꯅꯨꯒꯤ ꯃꯪꯂꯥꯟꯆꯥꯗ ꯅꯨꯄꯤ ꯑꯃ ꯃꯥꯏꯕꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃ ꯎꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯅ ꯊꯣꯏꯅꯨꯗ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤ. ꯈꯨꯅꯨꯡ ꯏꯁꯩ ꯁꯛꯇꯨꯅ. ꯊꯣꯏꯅꯨ ꯇꯨꯝꯂꯤꯕ ꯑꯗꯨ ꯃꯁꯥꯗ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯔꯛꯏ. ꯃꯆꯤꯟꯗ ꯇꯞꯅ ꯇꯞꯅ ꯀꯧꯔꯤ. ꯏꯃꯥ, ꯏꯃꯥ. ꯊꯣꯏꯅꯨ ꯃꯪꯂꯥꯟ ꯑꯗꯨꯗ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯏ. ꯅꯨꯄꯤ ꯑꯗꯨ ꯃꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ, ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯆꯠꯂꯤ. ꯊꯣꯏꯅꯨꯁꯨ ꯏꯟꯅꯔꯤ. ꯅꯨꯄꯤ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯗ ꯏꯁꯤꯡ ꯏꯃꯥꯏ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯔꯦ. ꯊꯣꯏꯅꯨꯁꯨ ꯏꯁꯤꯡꯗ ꯀꯨꯝꯊꯗꯨꯅ ꯆꯠꯂꯤ. ꯊꯣꯏꯅꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯀꯧꯔꯒ ꯏꯔꯣꯜꯅꯨꯡꯗ ꯇꯞꯅ ꯂꯨꯞꯊꯈꯤꯔꯝꯃꯤ. ꯊꯣꯏꯅꯨ ꯃꯁꯥꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯤꯠ ꯑꯗꯨ ꯈꯪꯄꯥꯡ ꯄꯥꯡꯂꯛꯏ. ꯏꯄꯥ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ. ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯇꯅ ꯂꯣꯏꯔꯦ. ꯃꯃꯥꯅ ꯃꯥꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯍꯧꯗꯣꯛꯂꯛꯄꯅꯤ. ꯃꯥꯅ ꯎꯈꯤꯕ ꯑꯗꯨ ꯃꯪꯅꯤ ꯈꯪꯂꯛꯄꯗ ꯑꯀꯤꯕ ꯐꯥꯎꯔꯛꯏ. ꯇꯞꯅ, ꯏꯃꯥ, ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ? ꯄꯨꯡ 1 ꯍꯦꯜꯂꯦꯅꯦ ꯅꯪꯕꯣ. ꯀꯩꯗꯧꯔꯒꯦ? ꯑꯩꯗꯤ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦ. ꯅꯪꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯆꯪꯂꯛꯄꯅꯤ. ꯅꯪꯗꯤ ꯃꯉꯥꯛꯅꯔꯒ ꯂꯩꯔꯝꯃꯦꯗꯅ. ꯊꯣꯏꯅꯨ ꯃꯁꯥꯗꯣ ꯏꯍꯩ ꯍꯩꯅꯤꯡꯗꯅ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯃꯥ ꯇꯨꯝꯃꯨꯔꯣ. ꯊꯣꯏꯅꯨꯒꯤ ꯃꯃꯥꯗꯨ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯆꯠꯈ꯭ꯔꯦ. ꯊꯣꯏꯅꯨ ꯃꯪꯈꯤꯕ ꯃꯪ ꯑꯗꯨ ꯈꯟꯖꯤꯜꯂꯨꯕꯗ ꯃꯁꯥꯗꯣ ꯏꯄꯥ ꯄꯥꯈꯠꯆꯩ. ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯂꯥꯏ ꯍꯔꯥꯎꯕ ꯃꯌꯥ ꯑꯣꯏꯕꯁꯤꯗ ꯇꯧꯔꯤꯕ ꯑꯣꯏꯅ. ꯃꯥꯅ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ. ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯏꯅꯨ ꯑꯃꯨꯛ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ. ꯆꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯍꯣꯔꯦꯟ ꯂꯥꯏꯗ ꯀꯠꯅꯅꯕ ꯂꯩ ꯍꯦꯛꯄ ꯆꯠꯂꯤ. ꯆꯦ, ꯍꯣꯔꯦꯟꯗꯤ ꯇꯟꯖꯥ ꯑꯃ ꯐꯪꯂꯤꯉꯩꯗ ꯗꯥ ꯄꯥꯔꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯍꯧꯔꯣꯀꯣ. ꯀꯗꯥꯏꯗꯩꯅꯣꯗ, ꯃꯗꯨ ꯌꯥꯗꯦ. ꯀꯩꯒꯤ? ꯊꯣꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯒꯗꯕꯅꯤ. ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ? ꯍꯥꯏꯔꯛꯀꯅꯤ, ꯑꯩꯅ ꯊꯥꯖꯩ. ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯏꯆꯦꯒꯤ ꯋꯥꯁꯦ ꯆꯨꯝꯕ꯭ꯔꯥꯅ. ꯑꯗꯣ ꯏꯆꯦ, ꯂꯩꯁꯤꯡꯁꯦ ꯃꯤ ꯑꯇꯣꯞꯄꯅ ꯂꯣꯏꯅ ꯍꯦꯛꯅꯈ꯭ꯔꯕ ꯃꯥꯜꯂꯦ. ꯏꯁꯥ ꯁꯥꯠꯇꯦ, ꯀꯃꯥꯏ ꯇꯧꯅꯤ? ꯈꯪꯗꯦ. ꯈꯔ ꯈꯛꯁꯤꯅ ꯌꯥꯅꯅꯕ ꯁꯤꯜꯂꯁꯦ.
ꯊꯣꯏꯅꯨꯒ ꯆꯟꯕꯤꯒꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯨꯡꯁꯤꯔꯕ ꯁꯔꯤꯛ ꯃꯈꯣꯜ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯏ꯫ ꯊꯣꯏꯅꯨꯗꯤ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ, ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯅꯤꯛꯂꯛꯏ꯫ "ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯅꯁꯥ ꯅꯤꯛꯂꯛꯏꯗꯨꯕꯣ?" ꯊꯣꯏꯅꯨ ꯁꯣꯔ ꯐꯣꯏꯅ ꯐꯣꯏꯅ ꯍꯣꯟꯗꯨꯅ ꯂꯩꯃꯥꯏꯗ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯇꯞꯅ ꯆꯟꯕꯤꯗ ꯌꯦꯡꯂꯒ, "ꯆꯟꯕꯤ, ꯑꯩ ꯀꯣꯛꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ. ꯏꯁꯥꯁꯤꯁꯨ ꯀꯩꯅꯣꯝ ꯇꯧꯔꯦ. ꯑꯩ ꯆꯠꯄ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯁꯨ ꯉꯝꯂꯔꯣꯏ. ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ." "ꯏꯆꯦ, ꯑꯩ ꯈꯨꯠ ꯁꯝꯕꯤꯒꯦ, ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯨꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯒꯦꯔꯥ?" "ꯆꯠꯂꯨꯔꯅꯨ, ꯀꯧꯔꯨꯅꯨ, ꯑꯃꯨꯛ ꯄꯥꯈꯠꯂꯛꯈꯤꯅꯤꯕ. ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯇꯧꯕ ꯑꯣꯏꯔꯝꯅꯤ. ꯁꯦ, ꯉꯥꯛꯇꯪ ꯐꯝꯈꯤꯁꯦ, ꯑꯗꯨꯒ ꯆꯠꯁꯦꯕ." ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯣꯝꯗ ꯂꯥꯏ ꯏꯀꯧꯈꯠꯄꯒꯤ ꯃꯥꯏꯕꯤ, ꯂꯥꯏ ꯇꯣꯡꯕꯒꯤ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯁꯣꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯄꯪꯂꯥꯞꯁꯨ ꯂꯥꯞꯅꯕ ꯅꯠꯇꯦ꯫ ꯊꯣꯏꯅꯨ ꯇꯥꯔꯛꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯅꯤꯡꯕꯅ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯈꯤꯔꯝꯃꯤ꯫ "ꯆꯟꯕꯤ, ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯣꯝꯗ ꯆꯠꯂꯨꯁꯤꯔꯥ? ꯀꯗꯥꯏꯗꯅꯣꯗ ꯏꯆꯦ, ꯂꯥꯏ ꯂꯝꯂꯥꯅꯤ, ꯆꯠꯀꯨꯝꯁꯦ." ꯊꯣꯏꯅꯨ ꯆꯟꯕꯤꯒꯤ ꯋꯥ ꯇꯥꯗꯦ, ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯗꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯣꯏꯅꯨ ꯃꯁꯥ ꯈꯪꯗꯅ ꯁꯥꯎꯔꯪꯅꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯑꯁꯨꯛ ꯊꯨꯅ ꯂꯣꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯃꯥꯅ ꯀꯧꯔꯒ ꯑꯩ ꯂꯥꯛꯑꯕ ꯃꯇꯝꯁꯤꯗꯗꯤ ꯃꯥꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ." ꯆꯟꯕꯤ ꯉꯛꯅ, "ꯆꯦ, ꯀꯅꯥꯕꯨꯅꯣ? ꯀꯅꯥꯅ ꯀꯧꯔꯤꯅꯣ?" ꯊꯣꯏꯅꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ "ꯆꯟꯕꯤ, ꯀꯩꯅꯣ?" ꯆꯟꯕꯤ ꯃꯆꯦ ꯊꯣꯏꯅꯨꯒꯤ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯔꯛꯏ, ꯄꯥꯈꯠꯄꯁꯨ ꯐꯥꯎꯔꯛꯏ꯫ "ꯀꯩꯅꯣ, ꯏꯆꯦꯁꯤꯕꯨ ꯂꯥꯏꯒ ꯇꯣꯡꯂꯕ ꯖꯥꯠꯂꯥ? ꯀꯩꯗꯧꯔꯒꯦ ꯆꯟꯕꯤ? ꯌꯨꯝ ꯆꯠꯂꯁꯦ, ꯍꯣꯔꯦꯟ ꯊꯦꯡꯈꯤꯅꯤ." "ꯍꯣꯏ ꯆꯦ." ꯁꯣꯝꯗ ꯄꯥꯔꯤ, ꯂꯥ ꯐꯖꯕ ꯃꯀꯣꯟ ꯑꯃꯗ ꯍꯩ ꯂꯩ ꯅꯤꯡꯊꯤꯅ ꯍꯥꯞꯇꯨꯅ ꯐꯝꯂꯤ꯫ ꯃꯁꯥꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯥꯟꯅ ꯂꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕ ꯂꯥꯛꯇꯨꯅ ꯍꯦꯛ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯔꯤꯁꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." "ꯅꯪ ꯂꯥꯛꯑꯗꯤ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ." "ꯅꯠꯇꯦ, ꯑꯁꯦꯡꯕꯅꯦ, ꯌꯥꯝ ꯐꯖꯩ. ꯍꯣꯔꯦꯟ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯅꯤ ꯍꯥꯏꯕ ꯅꯪꯉꯣꯟꯗ." "ꯑꯣ, ꯉꯥꯎꯕꯤꯔꯅꯨ ꯍꯥꯏꯌꯨ, ꯑꯩꯒꯤ ꯃꯤ ꯂꯩꯔꯦꯅ." "ꯀꯅꯥꯅꯣ ꯅꯪꯒꯤꯁꯦ?" "ꯅꯪꯒꯤꯁꯦ ꯊꯣꯏꯅꯨ ꯃꯥꯜꯂꯤꯗ." "ꯀꯗꯥꯏꯗꯩ ꯋꯥꯅꯣꯗ? ꯑꯗꯨ ꯅꯠꯇꯦꯀꯣ." "ꯆꯤꯡꯅꯩꯀꯣ ꯄꯥꯔꯤ, ꯑꯩꯗꯤ ꯀꯅꯥꯅꯣ ꯃꯁꯛ ꯑꯃꯨꯛꯇ ꯈꯪꯖꯒꯦꯗꯅ." "ꯑꯁ, ꯍꯣꯔꯦꯟ ꯈꯪꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯊꯣꯔꯛꯏ꯫ ꯊꯣꯡꯒꯥꯜ ꯌꯧꯕꯒ ꯃꯅꯦ ꯑꯍꯟꯕꯤꯅ ꯍꯦꯛ ꯍꯥꯏꯔꯛꯏ, "ꯄꯥꯔꯤ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ. ꯍꯣꯔꯦꯟ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯉꯥꯎꯅꯔꯅꯤꯅꯦ ꯅꯪꯕꯣ." "ꯑꯁ ꯏꯅꯦ, ꯃꯇꯥꯡ ꯆꯥꯗꯦꯀꯣ ꯐꯥꯒꯤꯗꯣ." "ꯅꯠꯇꯦ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥꯒ ꯆꯠꯃꯤꯟꯅꯗꯣꯏꯅꯣ?" ꯄꯥꯔꯤꯅ ꯍꯥꯏꯒꯦ ꯇꯧꯕꯒ ꯇꯣꯝꯕꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯃꯥꯝꯕ ꯀꯨꯟꯖꯣꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯒ ꯆꯟꯕꯤꯒ." ꯑꯍꯟꯕꯤꯅ ꯐꯦꯠ ꯇꯧꯔꯒ, "ꯑꯗꯨꯗꯤ ꯇꯥꯟ ꯌꯥꯝꯅ ꯆꯥꯔꯦ. ꯏꯅꯦ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯄꯥꯔꯤ." "ꯏꯅꯦ, ꯀꯣꯟꯅ ꯍꯥꯏꯔꯣꯕ, ꯊꯦꯡꯈ꯭ꯔꯅꯤꯌꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯑꯍꯟꯕꯤꯅ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯊꯣꯏꯅꯨꯗꯣ, ꯃꯗꯨꯅꯦ ꯏꯅꯦꯅ ꯅꯪꯒ ꯍꯥꯏꯅꯔꯤꯕꯁꯦ." ꯑꯗꯨꯕꯨ ꯄꯥꯔꯤ ꯇꯥꯔꯤꯔ ꯇꯥꯗ꯭ꯔꯤꯔꯥ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯁꯣꯝꯗ ꯊꯣꯏꯅꯨ, ꯆꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯛ ꯑꯗꯣꯝꯗ ꯄꯥꯔꯤ ꯍꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯥꯕ ꯍꯣꯏ ꯂꯥꯛꯇꯨꯅ ꯍꯦꯛ ꯍꯥꯏꯔꯛꯏ, "ꯊꯣꯏꯅꯨ, ꯅꯪꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯔꯦꯗ ꯉꯁꯤꯗꯤ. ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ." ꯊꯣꯏꯅꯨ ꯏꯍꯩ ꯍꯩꯅꯗꯅ, "ꯀꯩꯅꯣ ꯇꯥꯈꯥꯕ? ꯅꯪꯁꯦ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯖꯔꯒꯦꯗꯅ." ꯊꯣꯏꯅꯨ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, "ꯇꯥꯈꯥꯕ, ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯆꯦꯅꯤ ꯈꯟꯕꯤꯌꯨ. ꯑꯗꯨꯒ ꯇꯥꯈꯥꯕꯁꯦ ꯀꯥꯎꯕꯤꯔꯕ ꯃꯥꯜꯂꯦ, ꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯍꯧꯔꯤ ꯍꯥꯏꯕ." "ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ? ꯃꯣꯏꯗꯤ ꯑꯩꯅ ꯃꯌꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯗꯕꯅꯤ. ꯅꯪꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩ ꯃꯈꯣꯏ ꯇꯥꯟꯊꯣꯛꯈꯤꯒꯦꯅꯦ." ꯊꯣꯏꯅꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯤ ꯈꯣꯏꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯈꯥꯕꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇꯣꯏꯔꯣ?" "ꯅꯠꯇꯦꯗ, ꯁꯨꯝ ꯅꯇꯩꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ." ꯇꯣꯝꯕ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯂꯒ, "ꯀꯗꯥꯏꯅꯣꯅꯦ ꯏꯇꯩꯃꯕꯣ? ꯎꯕꯨ ꯎꯗꯦꯗ." "ꯏꯍꯦ, ꯅꯈꯣꯏꯕꯨ ꯃꯤꯠ ꯇꯥꯡꯉꯕꯣ? ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯊꯣꯏꯅꯨꯁꯦ ꯑꯁꯤꯅꯤ ꯅꯇꯩꯃ ꯍꯥꯏꯁꯦ." "ꯀꯔꯤꯅꯣ? ꯌꯨꯝꯗ ꯏꯇꯩꯃ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯗꯨꯗꯤ, ꯃꯤ ꯂꯩꯁꯥꯕꯤꯁꯤꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ." "ꯀꯩꯅꯣ, ꯂꯩꯁꯥꯕꯤ ꯑꯣꯏꯕꯁꯤꯗ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ ꯑꯩꯁꯨ." ꯄꯥꯔꯤ ꯁꯥꯎꯔꯞ ꯇꯧꯅ ꯊꯣꯏꯅꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ, "ꯊꯣꯏꯅꯨ, ꯆꯠꯁꯦ. ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯍꯩꯕ ꯅꯠꯇꯦ, ꯂꯥꯛꯑꯣ." ꯄꯥꯔꯤ ꯊꯣꯏꯅꯨꯕꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨ ꯎꯔꯒ ꯈꯥꯕ ꯁꯥꯎꯅ ꯂꯩꯍꯧꯏ꯫ ꯊꯣꯏꯅꯨ ꯃꯥꯒꯤ ꯅꯥꯞꯄꯗ ꯆꯤꯜꯂꯤꯕ ꯅꯥꯆꯣꯝꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯟꯕꯤ ꯍꯣꯏꯁꯨ ꯏꯟꯅꯔꯛꯏ꯫
ꯈꯥꯕ ꯊꯣꯏꯅꯨꯒꯤ ꯇꯥꯍꯧꯔꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯈꯨꯟꯗꯨꯅ ꯈꯪꯒꯅꯤ ꯍꯜꯂꯛꯄ ꯉꯥꯏꯒꯦ꯫ ꯂꯥꯏ ꯍꯔꯥꯎꯐꯝ ꯌꯧꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯃꯥꯏꯕꯤ ꯑꯃꯅ ꯃꯈꯣꯏ ꯃꯔꯤꯗ ꯌꯦꯡꯂꯒ ꯉꯥꯏꯈꯣ ꯏꯆꯥꯆꯥ, ꯏꯃꯥ ꯏꯁꯤꯡ ꯑꯁꯦꯡꯕꯅ ꯅꯁꯥꯁꯤꯡꯗꯣ ꯁꯦꯡꯗꯣꯛꯄꯤꯒꯦ, ꯑꯗꯨꯒꯅꯦ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡ ꯑꯗꯣ ꯅꯥꯙꯧꯗꯅꯦ ꯐꯖꯅ ꯀꯠꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯏꯔꯦꯟ ꯃꯆꯥ ꯑꯃꯅ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯈꯤꯛꯇꯣꯛꯄꯤꯔꯛꯏ꯫ ꯊꯣꯏꯅꯨ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯥꯔꯤꯅ ꯅꯈꯣꯏ ꯑꯍꯨꯝ ꯁꯤꯗ ꯉꯥꯛꯇ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯪꯈꯤ꯫ ꯄꯥꯔꯤ ꯂꯥꯏꯗ ꯀꯠꯂꯨꯔꯕ ꯂꯩꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯖꯕ ꯑꯃꯈꯛ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯆꯠꯅ ꯄꯥꯔꯤꯅ ꯊꯣꯏꯅꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯊꯣꯏꯅꯨꯁꯨ ꯄꯥꯔꯤꯗ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯣꯝꯕꯒ ꯆꯟꯕꯤꯒ ꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯈꯤ꯫ ꯄꯥꯔꯤꯅ ꯊꯣꯏꯅꯨ, ꯀꯩ ꯍꯥꯏꯒꯦ? ꯁꯦ, ꯉꯁꯥꯏ ꯄꯨꯔꯛꯈꯤꯕ ꯂꯩ ꯑꯗꯨ ꯊꯣꯏꯅꯨꯗ ꯄꯤ꯫ ꯊꯣꯏꯅꯨ ꯂꯩ ꯑꯗꯨ ꯂꯧꯔꯒ ꯌꯥꯝ ꯐꯖꯩ, ꯅꯥꯆꯣꯝ ꯆꯤꯜꯂꯨ ꯂꯩꯁꯦ꯫ ꯊꯣꯏꯅꯨ ꯍꯔꯥꯎꯅ ꯂꯩ ꯑꯗꯨ ꯃꯅꯥꯗ ꯅꯥꯆꯣꯝ ꯑꯣꯏꯅ ꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯁꯨ ꯈꯪꯂꯛꯏ ꯃꯥꯅ ꯆꯤꯟꯈꯤꯕ ꯅꯥꯆꯣꯝ ꯂꯩ ꯑꯗꯨ ꯇꯥꯍꯧꯔꯦ ꯍꯥꯏꯕ꯫ ꯊꯣꯏꯅꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯗꯕ ꯂꯩ, ꯑꯗꯣ ꯃꯇꯥꯡꯗꯤ ꯆꯥꯗ꯭ꯔꯦ, ꯀꯣꯟꯅ ꯍꯥꯏꯒꯦꯀꯣ꯫ ꯏꯀꯥꯏ ꯊꯤꯕꯤ ꯅꯨꯖꯥꯅꯤ꯫ ꯊꯣꯏꯅꯨꯒꯤ ꯊꯃꯣꯏꯒꯤ ꯋꯥꯗꯤ ꯍꯥꯏꯖꯕ ꯉꯝꯗ ꯇꯨꯃꯤꯟ ꯂꯩꯔꯤ꯫ ꯆꯟꯕꯤꯅ ꯏꯆꯦ, ꯊꯣꯡꯒꯥꯟ ꯍꯦꯟꯇꯣꯛꯏ꯫ ꯆꯟꯕꯤꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ꯫ ꯇꯣꯝꯕꯒ ꯆꯟꯕꯤꯒ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯅꯨꯗꯤ ꯏꯀꯥꯏꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯑꯣ, ꯈꯪꯉꯦ, ꯑꯩ ꯈꯪꯉꯦꯀꯣ, ꯅꯪꯗꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩꯀꯣ꯫ ꯌꯥꯔꯦ, ꯅꯪꯁꯨ ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯥꯕ ꯍꯣꯏ ꯂꯥꯛꯇꯨꯅ ꯊꯣꯏꯅꯨ ꯍꯣꯏ ꯍꯜꯂꯛꯄ ꯉꯥꯏꯔꯤꯅꯤ ꯍꯥꯏꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯩꯔꯤ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯌꯥꯎꯅ ꯈꯥꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯈꯣꯏ ꯍꯜꯂꯛꯈ꯭ꯔꯦ ꯍꯥꯏꯕꯗꯣ꯫ ꯁꯣꯝꯗ ꯊꯣꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤ꯫ ꯃꯁꯥꯗꯨ ꯏꯪꯕꯅ ꯂꯣꯏꯔꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯃꯈꯣꯟ ꯇꯥꯕꯅꯁꯨ ꯍꯦꯜꯂꯤ ꯃꯁꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ꯫ ꯁꯣꯝꯗ ꯊꯣꯡꯒꯥꯟꯗ ꯈꯥꯕ ꯍꯣꯏꯗꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕꯁꯨ ꯂꯥꯛꯃꯜꯂꯛꯇ꯭ꯔꯗꯨꯅ ꯂꯥꯏ ꯍꯔꯥꯎꯐꯝ ꯇꯥꯅ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯀꯣꯏꯊꯤ ꯊꯤ꯫ ꯂꯩꯇ꯭ꯔꯕꯗ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ꯫ ꯍꯜꯂꯛꯄꯒꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯑꯃꯅ ꯍꯥꯏꯔꯛꯏ, ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯐꯥꯔꯒ ꯂꯧꯒꯗꯕꯅꯤ꯫ ꯃꯥꯅꯦ, ꯂꯧꯗꯧꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯂꯧꯒꯗꯕ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯑꯗ ꯅꯥꯀꯟꯗ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏꯁꯦ ꯀꯅꯥꯅꯣ, ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯉꯤ, ꯄꯥꯔꯤꯅꯦ꯫ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯀꯩꯗꯧꯔꯨꯅꯤ ꯍꯥꯏꯒꯦ, ꯃꯥꯁꯨ ꯈꯥꯕ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯑꯕꯅꯤꯅ ꯃꯥꯁꯨ ꯑꯩꯅ ꯈꯥꯕ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯣ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯅꯤ, ꯃꯌꯨꯝ ꯃꯩ ꯊꯥꯕ ꯇꯥꯔꯦꯗꯅ꯫ ꯃꯌꯨꯝ ꯂꯩꯇ꯭ꯔꯗꯤ ꯅꯨꯄꯤ ꯊꯤꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯂꯦꯗꯅ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯃꯛ ꯊꯥꯔꯨꯔꯁꯦ ꯍꯥꯏꯕ꯭ꯔꯥ? ꯃꯤ ꯈꯪꯅꯔꯛꯑꯗꯤ ꯐꯔꯛ ꯇꯥꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯑꯃꯨꯛ ꯃꯤ ꯈꯪꯗꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯐꯔꯦ, ꯃꯩꯈꯦꯠ ꯌꯥꯎꯕ꯭ꯔꯣ ꯅꯣꯏꯕ? ꯌꯥꯎꯔꯤꯌꯦ, ꯂꯥꯛꯑꯣ ꯑꯗꯨꯗꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯈꯥꯕ ꯍꯣꯏꯗꯨ ꯄꯥꯔꯤꯒꯤ ꯌꯨꯝ ꯇꯥꯅ ꯂꯥꯛꯏ꯫ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯕꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯞꯅ ꯂꯨꯝꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯣꯏ, ꯃꯤꯎꯅꯤ, ꯐꯠ ꯊꯥꯔꯒ ꯆꯦꯟꯈꯤꯒꯗꯕꯅꯤꯀꯣ꯫ ꯈꯪꯗꯕ ꯁꯥꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯛꯄꯤꯔꯁꯤ꯫ ꯄꯥꯔꯤꯁꯦ ꯇꯨꯝꯂꯤꯕ ꯃꯥꯜꯂꯤ, ꯁꯤꯒꯦ ꯍꯥꯏꯔꯁꯨ ꯁꯤꯖꯔꯁꯅꯨ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤꯗꯣ ꯄꯥꯔꯤꯒꯤ ꯏꯅ ꯅꯤꯡꯊꯤꯅ ꯀꯨꯞꯇꯨꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯌꯨꯝꯖꯥꯎ ꯃꯁꯥ ꯅꯥꯟꯅ ꯂꯩꯖꯔꯤꯕ ꯑꯗꯨ ꯃꯩ ꯊꯥꯕ ꯍꯧꯔꯛꯂꯦ꯫ ꯄꯥꯔꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯅꯦ ꯑꯍꯟꯕꯤꯗꯨ ꯃꯥꯒꯤ ꯌꯦꯅꯈꯥꯗ ꯃꯤ ꯆꯦꯟꯈꯤꯕ ꯇꯥꯏ, ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯅꯤ꯫ ꯎꯔꯦ, ꯃꯩꯅ ꯏꯉꯥꯡꯉꯥꯡꯅ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯄꯥꯔꯤꯒꯤ ꯌꯨꯝ ꯑꯗꯨ꯫ ꯑꯍꯟꯕꯤ ꯄꯥꯈꯠꯅ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯂꯥꯎꯔꯛꯏ꯫ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ꯫ ꯑꯍꯟꯕꯤ ꯄꯥꯔꯤꯕꯨ ꯀꯧꯔꯒ ꯀꯞꯄꯤ꯫ ꯄꯥꯔꯤ ꯃꯁꯥꯗ ꯃꯩꯁꯥ ꯐꯥꯎꯔꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ꯫ ꯃꯩ ꯑꯗꯨꯁꯨ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤ꯫ ꯏꯁꯤꯡ ꯍꯩꯖꯤꯜꯂꯤꯕ ꯃꯇꯤꯛ ꯑꯁꯨꯝ ꯆꯥꯛꯄꯁꯨ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯏꯅꯨ ꯇꯨꯝꯊꯔꯨꯔꯕꯅꯤ꯫ ꯃꯥꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯀꯧꯔꯛꯂꯤꯕ ꯑꯗꯨꯁꯨ ꯆꯟꯕꯤꯅꯤ꯫ ꯏꯆꯦ, ꯍꯧꯒꯠꯂꯁꯦ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯀꯃꯥꯏꯅ ꯂꯥꯛꯏꯅꯣ ꯑꯍꯤꯡꯁꯤꯗ? ꯏꯆꯦ, ꯗꯥ ꯄꯥꯔꯤ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯃꯩ ꯆꯥꯛꯑꯦ ꯍꯥꯏ, ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ, ꯂꯥꯛꯑꯣ ꯆꯦ꯫ ꯊꯣꯏꯅꯨ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯗꯤ ꯆꯟꯕꯤ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯅꯨꯒ ꯆꯟꯕꯤꯒ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯈꯥꯕ ꯍꯣꯏ ꯂꯩꯔꯝꯃꯤ꯫ ꯇꯥ ꯈꯥꯕ, ꯂꯥꯛꯑꯦꯗꯣ, ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ? ꯀꯩꯗꯧꯅꯤ, ꯐꯥꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯇꯟꯖꯥ ꯑꯁꯤ ꯃꯥꯡꯍꯟꯕ ꯍꯧꯅꯗꯦ꯫
ꯈꯨꯜ ꯑꯗꯨꯒꯤ ꯃꯤ ꯄꯨꯝꯅꯃꯛ ꯑꯁꯣꯝꯗ ꯂꯣꯏꯅ ꯂꯩꯕꯅ ꯂꯝꯕꯤ ꯑꯗꯨ ꯃꯤ ꯏꯇꯥꯛ ꯇꯥꯏ꯫ ꯈꯪꯍꯧꯗꯦ ꯊꯣꯏꯅꯨ ꯍꯣꯏ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯆꯤꯟ ꯃꯦꯟꯗꯨꯅ ꯐꯥꯈꯤꯕ꯫ ꯆꯟꯕꯤ ꯄꯥꯈꯠꯅ ꯂꯥꯎꯖꯩ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯄꯥꯔꯤ ꯍꯣꯏ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯆꯟꯕꯤ ꯊꯣꯏꯅꯨ ꯈꯥꯕ ꯍꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯏꯀꯩ ꯈꯪꯗ ꯏꯄꯥ ꯁꯣꯔꯥꯔꯦꯜꯒꯤ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯦ꯫ ꯈꯥꯕ ꯍꯣꯏꯁꯨ ꯇꯥꯟꯅꯔꯛꯂꯦ꯫ ꯊꯣꯏꯅꯨ ꯀꯞꯇꯨꯅ "ꯍꯥꯗ ꯏꯄꯥ ꯁꯣꯔꯥꯔꯦꯜ, ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯄꯥꯡꯗꯕ ꯃꯤꯐꯠꯇ ꯃꯉꯣꯟꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯇꯥꯒꯗꯕ ꯑꯣꯏꯔꯕꯗꯤ ꯏꯔꯣꯜ ꯅꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯃꯤꯐꯠꯇꯁꯤꯡ ꯑꯁꯤ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯥꯕ ꯍꯣꯏꯗꯨ ꯄꯥꯈꯠꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯗ ꯗꯁꯥ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯁꯣꯝꯗ ꯄꯥꯔꯤꯒꯤ ꯌꯨꯝꯗꯤ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯂꯩꯖꯔꯝꯕ ꯄꯩꯁꯥ ꯃꯌꯥꯝꯁꯨ ꯃꯩꯅ ꯇꯨꯝꯅ ꯆꯥꯈ꯭ꯔꯦ꯫ ꯄꯥꯔꯤ ꯄꯦꯟꯗꯅ ꯀꯞꯄꯤ꯫ "ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯕꯨ ꯃꯩ ꯊꯥꯔꯤꯕ? ꯑꯩꯅ ꯀꯅꯥꯗ ꯂꯥꯟꯈꯤꯕꯒꯤꯅꯣ?" ꯆꯟꯕꯤ ꯆꯦꯜꯂꯛꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯩꯔꯤ꯫ "ꯃꯌꯥꯝ, ꯏꯆꯦ ꯊꯣꯏꯅꯨꯗꯣ ꯃꯤꯐꯠꯇꯁꯤꯡꯅ ꯐꯥꯈ꯭ꯔꯦ꯫ ꯈꯥꯕꯅ, ꯈꯥꯕ ꯍꯣꯏꯅ ꯐꯥꯈ꯭ꯔꯦ"꯫ ꯃꯌꯥꯝꯗꯨ ꯁꯥꯎꯅ "ꯆꯠꯂꯣ ꯈꯥꯕꯗꯣ ꯍꯥꯠꯂꯁꯤ"꯫ ꯄꯥꯔꯤꯁꯤ ꯌꯨꯝ ꯃꯩ ꯆꯥꯛꯈꯤꯕꯒꯤ ꯂꯩꯖꯔꯝꯕ ꯄꯨꯝꯅꯃꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯕꯒꯤ ꯃꯩꯆꯥꯛꯅꯦ꯫ ꯅꯨꯡꯁꯤꯖꯕꯤ ꯃꯥꯕꯨ ꯐꯥꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯒ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯈꯤꯗꯨꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯃꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯈꯥꯕꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯌꯥꯝꯗꯣ ꯂꯥꯛꯇꯨꯅ ꯈꯥꯕꯕꯨ ꯀꯧꯊꯣꯛꯇꯨꯅ ꯐꯨꯕ ꯍꯧꯔꯛꯏ꯫ ꯃꯥꯒ ꯂꯥꯛꯃꯤꯟꯅꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯐꯨꯔꯛꯏ꯫ "ꯊꯣꯏꯅꯨ ꯀꯥꯏꯗ ꯂꯩ? ꯍꯥꯏꯌꯣ, ꯊꯣꯏꯅꯨ ꯀꯥꯏꯗ ꯂꯩꯒꯦ?" ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ "ꯏꯁꯤꯡꯗ, ꯑꯩꯕꯨ ꯀꯜꯂꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯗꯤ ꯌꯥꯎꯖꯗꯦ"꯫ "ꯀꯔꯤꯅꯣ? ꯅꯪ ꯍꯥꯏꯗꯣ ꯀꯩꯅꯣ? ꯄꯥꯔꯤꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯤꯁꯦ ꯅꯣꯏꯅꯔꯥ?" "ꯃꯥꯅꯦ, ꯈꯥꯕꯅ ꯊꯥꯁꯦ ꯍꯥꯏꯗꯨꯅ ꯊꯥꯕꯅꯦ, ꯑꯗꯨꯒ ꯊꯣꯏꯅꯨꯗꯤ ꯃꯇꯣꯝꯇ ꯏꯁꯤꯡꯗ ꯆꯣꯡꯊꯖꯈꯤꯕꯅꯦ"꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯀꯞꯄ ꯍꯧꯔꯛꯂꯦ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯌꯥꯝꯗꯣ ꯎꯄꯥꯏ ꯂꯩꯇꯦ꯫ ꯄꯥꯔꯤꯗꯤ ꯏꯁꯤꯡꯗ ꯆꯣꯡꯊꯗꯨꯅ ꯊꯣꯏꯅꯨꯕꯨ ꯊꯤꯔꯤ꯫ ꯅꯣꯡꯉꯥꯜꯂꯕꯁꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯊꯤꯔꯕꯁꯨ ꯊꯣꯏꯅꯨꯗꯤ ꯐꯪꯗ꯭ꯔꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯁꯨ ꯇꯣꯛꯂꯦ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯍꯜꯂꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯌꯥꯎꯅ ꯃꯌꯥꯝ ꯄꯨꯟꯅ꯫ ꯈꯨꯗꯛ ꯑꯗꯨꯗ ꯑꯃꯥꯏꯕꯤ ꯑꯃꯅ ꯂꯥꯏ ꯇꯣꯡꯈꯠꯂꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯊꯣꯏꯅꯨꯕꯨ ꯏꯔꯣꯜꯅꯨꯡꯗ ꯂꯩ, ꯃꯍꯥꯛ ꯁꯤꯈꯤꯕ ꯅꯠꯇꯦ, ꯏꯔꯣꯜꯅꯨꯡꯗ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯟ ꯂꯩꯃꯒꯤ ꯃꯆꯥ ꯑꯣꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯄꯨꯝꯕ ꯉꯛꯅꯔꯝꯃꯤ꯫ ꯀꯝꯗꯧꯅ ꯍꯤꯡꯂꯤꯕ ꯃꯤ ꯑꯃꯅ ꯏꯁꯤꯡꯗ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯂꯥꯏꯒꯤ ꯋꯥꯅꯤ, ꯃꯍꯩ ꯌꯨꯝꯂꯣꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯀꯩꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯄꯥꯔꯤ ꯃꯥꯒꯤ ꯃꯌꯨꯝꯁꯨ ꯂꯩꯇ꯭ꯔꯦ꯫ ꯊꯣꯏꯅꯨꯁꯨ ꯂꯩꯇ꯭ꯔꯕꯗ ꯃꯥ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯛꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯨꯅ ꯀꯞꯂꯤ꯫ ꯁꯣꯝꯗ ꯏꯁꯤꯡ ꯃꯅꯨꯡꯗ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯂꯩ꯫ ꯂꯥꯏꯔꯦꯟ ꯂꯩꯃꯅ "ꯏꯆꯥꯕꯨ ꯀꯔꯤ ꯇꯧꯔꯒꯦ? ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯗꯕ ꯀꯔꯤ ꯂꯩꯕꯒꯦ? ꯏꯃꯥꯗ ꯍꯥꯏꯌꯣ"꯫ "ꯏꯃꯥ, ꯅꯆꯥꯕꯨ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯖꯔꯨꯒꯦ, ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯒꯤ ꯃꯅꯥꯛꯇ꯫ ꯌꯦꯡꯉꯨ, ꯄꯥꯔꯤꯁꯦ ꯑꯉꯥꯎꯕ ꯑꯣꯜꯂꯦ"꯫ "ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯌꯥꯗ꯭ꯔꯦ꯫ ꯅꯪꯁꯦ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦ, ꯂꯥꯏꯔꯦꯟ ꯂꯩꯃꯅꯤ꯫ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯅꯪꯒꯤꯅꯤ꯫ ꯅꯪꯕꯨ ꯏꯃꯥꯅ ꯃꯐꯝ ꯑꯁꯤꯒꯤ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯍꯜꯂꯕꯅꯤ"꯫ ꯊꯣꯏꯅꯨ ꯀꯞꯇꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯄꯥꯔꯤꯒ ꯋꯥꯔꯤ ꯑꯃꯨꯛꯇꯪ ꯁꯥꯟꯅꯖꯒꯦ ꯏꯃꯥ"꯫ "ꯍꯧꯖꯤꯛꯇꯤ ꯌꯥꯗꯦ, ꯍꯣꯔꯦꯟ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯖꯧ"꯫ ꯄꯥꯔꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯟꯕꯤꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯔꯤꯒꯤ ꯆꯥꯛ ꯄꯨꯔꯛꯇꯨꯅ ꯍꯦꯛ ꯄꯤꯖꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯩ꯫ ꯈꯥꯕ ꯑꯃꯗꯤ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝꯗ ꯊꯣꯏꯅꯨ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯗꯥ ꯄꯥꯔꯤ, ꯇꯥꯕ꯭ꯔꯣ"꯫ ꯄꯥꯔꯤ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯂꯛꯏ꯫ ꯃꯃꯥꯡꯗ ꯊꯣꯏꯅꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎꯅ "ꯊꯣꯏꯅꯨ, ꯅꯪ ꯅꯍꯥꯟ ꯃꯈꯩ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦ? ꯂꯥꯛꯑꯣ, ꯏꯕꯥꯅꯤ ꯀꯗꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯦ꯫ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯣꯏꯅꯨ"꯫ ꯊꯣꯏꯅꯨꯗ ꯍꯔꯥꯎꯅ "ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯁꯨ ꯅꯪꯒꯤ ꯉꯁꯤꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤꯅꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ, ꯑꯩꯁꯦ ꯅꯈꯣꯏꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯌꯥꯗ꯭ꯔꯦ"꯫ ꯄꯥꯔꯤ ꯊꯣꯏꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯞꯄꯤ꯫ "ꯗꯥ ꯄꯥꯔꯤ, ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯅꯪ ꯌꯨꯝꯗ ꯍꯜꯂꯨ, ꯅꯪꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ, ꯑꯗꯨꯒ ꯆꯟꯕꯤꯒ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯣ"꯫ "ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ ꯊꯣꯏꯅꯨ, ꯑꯩ ꯌꯨꯝꯗꯁꯨ ꯍꯜꯂꯣꯏ, ꯅꯪ ꯌꯥꯎꯗꯅ ꯑꯩ ꯍꯜꯂꯣꯏꯌꯦ"꯫ "ꯗꯥ ꯄꯥꯔꯤ, ꯃꯗꯨ ꯌꯥꯗꯦ꯫ ꯅꯪꯅ ꯌꯨꯝꯗ ꯍꯟꯗ꯭ꯔꯕꯗꯤ, ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯈꯟꯒꯅꯤꯌꯦ"꯫
ꯄꯥꯔꯤ ꯊꯣꯏꯅꯨꯒꯤ ꯋꯥ ꯑꯗꯨꯗ ꯀꯞꯂꯛꯏ꯫ ꯃꯥ ꯅꯨꯄꯥ ꯑꯣꯏꯔꯕꯁꯨ ꯀꯞꯂꯛꯏ꯫ ꯗꯥ ꯄꯥꯔꯤ, ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯅꯪꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ, ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯑꯩꯒꯤ ꯂꯩꯐꯝ ꯑꯃꯠꯇ ꯁꯥꯕꯤꯌꯨ꯫ ꯗꯥ ꯄꯥꯔꯤ, ꯑꯩ ꯆꯠꯂꯒꯦ, ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯗꯣ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦ, ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪ ꯑꯩ ꯊꯨꯡꯅꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯨ ꯏꯔꯣꯜꯅꯨꯡꯗ ꯇꯞꯅ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯀꯞꯇꯨꯅ ꯀꯧꯔꯤ꯫ ꯄꯥꯔꯤꯅ ꯀꯞꯄ ꯇꯥꯕꯗ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯗ ꯍꯪꯉꯤ꯫ ꯄꯥꯔꯤꯅ ꯊꯣꯏꯅꯨꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯉꯥꯎꯕꯅꯤ ꯈꯟꯗꯨꯅ ꯀꯅꯥꯅꯁꯨ ꯊꯥꯖꯕꯤꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡꯒꯤ ꯃꯥꯏ ꯑꯗꯨꯗꯒꯤ ꯑꯔꯪꯕ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯏꯅꯨ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯄꯨꯝꯕ, ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯅꯤ꯫ ꯑꯩꯒꯤ ꯂꯥꯏꯐꯝ ꯂꯥꯏꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯥꯠꯂꯨ꯫ ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯍꯜꯂꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯔꯪꯕ ꯃꯉꯥꯜ ꯑꯗꯨ ꯃꯝꯈꯤ꯫ ꯊꯣꯏꯅꯨꯁꯨ ꯃꯥꯡꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯊꯣꯏꯅꯨꯒꯤ ꯂꯥꯏꯐꯝ ꯂꯥꯏꯁꯪ ꯑꯃ ꯁꯥꯗꯨꯅ ꯊꯣꯏꯅꯨꯕꯨ ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯟꯕꯤꯅꯤ ꯍꯥꯏꯗꯨꯅ ꯂꯥꯠꯄ ꯍꯧꯅꯔꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯍꯟꯕꯤꯅ ꯄꯥꯔꯤꯕꯨ, ꯆꯟꯕꯤꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫